Lakhipur Online Puthok November ki tang kuntra Nongmaijing numit ki Khomjinba Pao tabirasi. Ahanbada maroi Pao. Umana Assam ki Mukhyamantri da memorandum pisin kre Autonomous Council amasung ST status pina nabadabi tawkre. Sahitya Seba Samiti Kaksingna Khetri Nalini Sahitya Manali Singhanika Kunmanga Assam gi Lamabam Birendra da pina balau thokre. Assam lengakna ISRO amasung Space Agency singa kusamnaduna Assam Space Technology Policy Lisinganika Kunmanga semkre. Tongan ba thorom kaya pangthokpaga loinana Imphal Literature Festival Lisinganika Kunmanga loisinkre. Sri Lanka da sitkiba akan manongloi nuksitna miyoi chamaga kunthani thoilai khidre. Bodybuilding da gold taret laurakraba posam mani kumarbu haraute amna okre amasung Singirbonda chathariba kang tournament ngasi MNC jiribamga yawol ega final da thengnaragani. Haujik mapung oipa pau tabirase. United Manipuri Association Assam Umana Assam gi ikai khona jariba Mukhyamantri gi maphamda memorandum ama ngarang pisinkre. Memorandum asida Assam da leidiba Manipuri singi damak Autonomous Council semba amasung Manipuri khunaibu Scheduled Tribe Plain List ta chalhan bahaiba maroi batabi ani thamkre. Memorandum asida phongdokhibagi matungina lubasina atai maroi ba CSO singa kusamnaduna kumjali singa maga chamapan marputra nithoi dagi hauduna Manipuri singi Autonomous Council semnabagi tamak ganatantric oiba mawongda khongjang changsinduna lakli. Lising ani ga 13 da laingakna semkiba Manipuri Development Council asina Manipuri khunai asigi senmit loan amasung mai masingna chingbagi lamda sakhotpa purakpa ngamdri hairaduna Assam lengakna Moran Motok amasung Rajbangsi Purup singda pikiba Autonomous Council gumna Manipuri singdasu council asi pina badabi tawkhe. Aduga lubasina Manipuri Purup ki chanabi lon amasung masak ngak senbada Sangbidan gi ngak lo pinanaba lisingani ga 19 dagi hauduna ST status pinanaba dabi tawduna lakli. Bharat ki Sangbidan gi provision singi makhada Manipuri Purupu ST list yahunaba cherol asida makhatana demand tawri. Assam gi jila marida Manipuri lonbu associate official language oina lauthokpagi damak lubasina Assam lenga ki maphamda tawbimal khangba phongdoksari hainasu Uma gi president L Sarat Chandra Singha amasung General Secretary L Chingthang Khomba Singhana khudyak piba memorandum asida palle. Sahitya Seba Samiti Kaksingi mana phangadaba aiba AB singi ming lauthokre. Masigi manungda mapan Manipur da leiba Manipuri aiba AB singda piba Khetri Nalini Sahitya mana lisingani ga kunmanga Assam gi Sribhumi jila gi Lamabam Birendra da piragani haire. Mana asima ki angangi saireng mangal gi lambida haina mingthonba larika sida piragani. Mana asida sel oina lupa lising tara sakangche amasung solama yaugani. Samiti asigi president Khetri Birna juri singa pikhalakiba matungina mana phangadama miyoi singi ming November gi kunmanga da lauthokibane. Mana asi mathang chahi gi January 15 da pangthokadaba Samiti asigi yangkai mapan suba mapok kuman thorom da langtokani haire. Manga suba mana Sri Khetri Bir Singana Katpa Khetri Nolini Saita mana Pambigadawa Aiba Lamabam Birendra Lariki Maming Angi Lambida Angangi Sereng. Assam lengakna ISRO amasung atopa Space Agency singa kusamnaduna Assam Space Technology Policy lisingani ga kunmanga semsare. Science and Technology Minister Kesap Mahantana Policy sigi makhada Rajya sigi masagi oiba satellite Assam set thaganana bathaurang tawri haike. Satellite asigi data sijanaduna Rajya sigi low singu isingi chawngak thokpa amasung akoibagi pibam ngak senbada mateng pangani haire. Space data sijanaduna Assam gi chakhot thaurangi thabaksing hena kumang chawsil halagani. Masina Assam gi mahimasing amasung technology gi lamda anoba mayon ama puraklagani haibagi asa thamle. November gi tang 19 tagi Sahitya Thopanglup Satholup Imphal amadi Phunga Heritage Silong ka kusamnaraga numit humni chupna chatharakiba Imphal Literature Festival lisingani ga kunmanga tongan ba thorom kaya ga loinana ngarang luisinkre.
ngarang ayukta Nauremthong Samusangda leba Chorus Repertory Theatre Complex da chatuna festival asida saruk yaba lakiba Thailand, Assam, Tripura, Kolkata amadi Manipur gi aiba singna theater gi guru Ratan Thiam gi maphamda minute ani tumina leptuna ikai khumna ba utpagalena guru asigi photo da haikat lekat tamduna ikai khumna ba utki haikat lekat tambagi thoramadu da Chorus Repertory Theatre gi artist sing amadi lekhidaba guru Ratan Thiam gi machanupa Thawai Thiam saruk yakhi nungthil gi matamda Khongjom Turel amadi Khongjom War Memorial Complex da khiliba athoba pauna brajaba sigi mitamda haikat lekat tamki Imphal Literature Festival lising ani ga kunmanga lusin bagi mapungoi ba thoram kaisam thongda leiba RKCS Art Gallery da pangthokhi numit humni chubna chatharaki ba festival asigi manungchana lairik phongba seireng seidinaba IDP sing unaba Manipur gi puari ga sagonari ba mafam sing yengba Loktak Pat amadi Kaibul Lamjau National Park da chatuna Manipur gi tangla ba mafam sing yengba Manipur gi laisang kaya da chatuna lai khuramba sina chingba thoram sing pangthokhi Sri Lanka da akan manonglai nuksit dit wahana maram oiduna thoki baising ichaw masung lebak ningkhai bagi thodok singda mioi chamaga kuntrani thoi laikidre mioi kaya maram na thiba phangdana leiri phiba masi yenglaga Sri Lanka sarkar na state emergency lauthokre amasung malem ge lebak singdagi tengbang ni khre thodok asina Bedula, Kendi amasung Nuwaro Iliana chingma mafam singda yum kaya mang takhan khre amasung yam khreba mioi kaya lanjena khre nong leptana chubana maram oiraga rescue operation chathabada khudongsa daba kaya sumayoknari thodok asina maram oiraga Bharatna Sri Lanka da tengbang pigani haina thajaba pikre nonglai nungsit dit waha asi Tamil Nadu amasung Puducherry gi samudra mapanda naksilakle hairi Bharat ki Meteorological Department IMD na nonglai nungsit asi thangje ki numidang athengbada natraga ngasi nongmaijinga ayukta Puducherry amasung Chennai gi marakta sichilakpa yana leiri hairi phiba masi yenglaga IMD na mafam sing asida red alert lauthokre flight camera cancel tawkre loinana asoi angam thoktana ba laingakna school college amasung office suti lauthokre Bodybuilding masanada category tareta gold medal taret phanglakhraba kasar Lakhipur Khomangi Posambam Manikumar bu ngarang masagi pongnapam Lakhipur Khomanda miyam changduna haraute amna okre International Natural Bodybuilding Association INBA amasung Professional Natural Bodybuilding Association PNBA na silangduna haukiba November gi kunmathoi amasung kunithoi Town Hall Bengaluru da pangthokiba INBA National Bodybuilding and Fitness Championship lisinginiga kunmanga da Classic Bodybuilding Open Bodybuilding amadi overall dasu goal laurakhi amaromda November gi kuntaruk tagi kunmapan phawba Goa gi Kebelo sim da pangthokiba ICN India Goa Super Soda Posamam Manikumar na Open Bodybuilding aloinana 30 plus Open Bodybuilding amadi overall dasu gold amadi Pro so dasu gold lauduna tongan na category da punna gold medal tare laurakre panbayai muscle gym fuller toldagi bodybuilding sanarakiba Posamba Manikumar Kasar Assam gi Lakhipur Khoman Ward number 9 dagi Laiki Draba Posamba Manikchan amadi Posamba Ongbi Kunjamani Devi gi machanupani Ai maming Posama Manikumar singa aigi apokoi maming na Posama Manikchan singa made laikidre ado aigi imai maming na Posama Kunjamani Devi ai Lakhipur Khomandagi ni aina Bangalore da pangthokiba INBA da Classic Bodybuilding Open gi da goal laujai aduga Open Bodybuilding da joina goal laujai aduga overall gi da so aina goal lauduna mai pak ngami aduga Goa da pangthokiba ICN gi Pro so dugasu aina 30 plus ki bodybuilding open category dasu aina goal lawi aduga open bodybuilding dasu aina goal lawbang ami aduga overall gi dasu aina goal lawi aduga pro so dasu aina goal lawduna ICN dasu aina champion porpang amki
All Singirbon Kang Association Sinlangduna Kasar Singirbon Mayalikai Tin Mandop Ground Chathariba Ani Suba Aramam Khomdon Memorial Mix Kang Tournament Lesingani Kunmanga Gingarang Semi-final round gi Ani Suba match oina MNC Jiribamga Askasi Ani gi Marakta Sanakiba match ta Yaol Ena Kuntare Taramathoy da Mai Paktuna final da Khongthangjin Khre match asida Asangbam Ibungo amadi Khangembam Basantana judge oibiki aduga Thaunaujam Ranana scorer amadi timekeeper gi thodang pukhi tournament asigi final match ngasi MNC Jiribam ga Yaol Ega sanargani Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroi bada maroi ba pau amukhanna Umana Assam gi Mukhyamantri da memorandum pisin kre Autonomous Council amasung ST status pina na badabi tawkre Sahitya Seba Samiti Kaksingna Khetri Nalini Sahitya Manali Singani ga kunmanga Assam gi Lamambam Birendra da pina balau thokre Assam lengakna ISRO amasung Space Agency singa kusamna duna Assam Space Technology Policy lisingani ga kunmanga semkre Tongan ba thorom ke pangthok pagalona na Imphal Literature Festival lisingani ga kunmanga loisin kre Sri Lanka da sit kiba akan manongloi nuksitna miyoi chamaga kunthani tholai khidre Bodybuilding da gold teret laurakraba posam mani kumar bu haraute amna okre amasung Singirbon da chathariba kang tournament tangasi MNC Jiribam ga Yaol Ega final da thengnaragani Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare